Lanthengnanaba Regitence Group Shingna Common Political Agreement Draft TOUKHRE Myanmar Lanmi Regitence Force Shingda Mathakta Lanjang Kya Changsilakliba Asi Thengnanabagi Damakta Laingaki Mayokta Lan Horiba Regitence Coalition Shing Common Political Agreement Draft TOUKHRE Thailand amasung Myanmar gi lonaba mafam amada pangthokiba Regitence Coalition gi mifam amada Myanmar Lanmi gi mathakta punna lanjang changsin minanaba CPA adu amataw oina yanakibani mamang thagi kunthada pangthokiba Regitence Coalition gi mifam adu da saruk yakiba singna Myanmar huta gi luchingba minong lai gi political agenda bu Thengnanaba amataw oina yanaki military huta gi luchingba oirambadagi nauna laibaki president khalaba minong lai gi ahanba 100 day gi thawang makhada Myanmar da tholiba leba manungi lan asi loshinaba Regitence Force singa wari sananaba phongdoktuna lakhibani mifam adu da saruk yakhiba Regitence Coalition gi mihut kangbu singna CPA gi warepo amata oina yanakhibaga loinana mingong laigi 100 day gi thawang asi mapung fadingai hena kanba pakhumpi nabagi damak sem saba haure haina National Unity Contentive Council gi member Yuto Korlatna Phongdokre CPA gi draft aduda Myanmar gi lenga ki Mayokta hauji sangsiliba ihau asi hena khumang chausinabagi wafam sing phongdokibaga loinana Federal Democratic Union amasung General Political Concentration linkhatnabagi matangdasu amata oina yanaba purakhi hairi